ngasi mirol asi lamphang laba lambi amagi karongda thunglaraga kadom da sakadabano khangdana lamangna duna lairaba amagumbani haibada haimanba thokloi Laik laisu tambada mama mapana thawai yauna hotnaba ui adubu migi maronda tambana phai khalubadagi mamarol kauraba masagi satnabi nat thawairaktraba migi satnabi ne hena phai khallaba mahairoi masing yamna thorokli mapanda sel changna tamhalluba angangsing thaksi khasi imung manungi satnabi ahallamanda utpham thokpa hongna lonjat ayamba ngaglaktre asoba pham kaya pairabasu khunaiga samnadaba masa khaktagi khanba imung manung kairoi laikai natraga apunba khunai karimata khaningdaba lijat ama kanna sandorakli masi kham thengna masagi da khanba lamchat amani masinadi afaba khunai ama sagatpo oithokte mi haibasi punna hingminaba jiba makhal amani matomte hingba yaba jiba natte wabadasu nungaibadasu punna waminaba harawminaba nungaiminaba na miyoibagi lijatni miyamgi lusingba hijam irabot piklingaidagi lairik pharakpa misakni johnson school tamba loiraga makha tamthanaba dhaka da chatki adubu magi sel puthokpinaba laitabadagi class 9 phawba tamlaga imphal da amuk halakki halaklaga thungpham mayum laitabadagi magi maruki mayum da laiki lisinga masamapan kuni thoida irabotna mitei londa phongba chefong amanta laite khanbadagi maitei chanu koba chefong ama makune iraga phongki maduna ahanba mitei longi chefong oiki mamalonbo kaya yamna nungsijabagi haibadu maduna takhi sana khotnaba lila drama da isaida thawai yaubada natana asangma mi ama oina chongthorakki magi magundu ubadagi surasan maharaj ge mayang mungna pokpa khomdon sana mangonda thajaki panchai member gi pham hapki maduda irabot na penthokhi de mamarol manat chakhotnaba hotnabaga loinana choina kasarda barmada asamda tripurada sleta navadipta khundaduna laikhraba miyoising punsillaga akanba jati gi lipun ama sagatnaba nikhil hindu manipuri mahasabha lising masa pon kunthra marida maharaj surasan na chairman ohelaga maitai taba mafam pumna makim hutsing yahonduna lingkhatki lon chakhot hanaba maitai taba mafam khudingda imaron tamhanaba ware kaya lauki madugi mamangda lising masama pon kunmarida Kolkata University na manipuri lonbu vernacular oina tambagi ayaba pirakpadagi maduda sangadaba lairik sing puthoknaba kan honaki mahak masana su saidam saireng kogba school gi tamna lairik ama iki Dr. Kamal khwarakpum sauba asangmum miniketa na singbuna su tamna lairik kaya iduna awat pudu menkhatnaba hotnaki dharmaga mari leinana sak sonariba isai maruoina nat sankirtan gi isai ase meiteironda saknaba hijam irabot na kan hotnaki Maharashtra shu thawayau na hotnabadagi mironda saklambadu imarolda sakpa horaki radio station lakpadagi di tangai phadana imarolda saktaba yadabana isai lengba sakpa taure mahasabagi warep matung ina manipur gi mapanda meitai taba khul khudingda manipuri lolna LP school da tamnaba lising masapun kontha taruki mifamda laukheba warep adu irabot na laikhidraba matung lising masapun yangkhai tarukta mangphau nakhi sahi sidagi manipuri medium gi LP school singling khatki baduna lising masapun humfundoida ME school da manipuri medium na tamba hoki lising masapun humputra tarukta high school da manipuri medium na tamba hoduna lising masapun humputra mapal da assam da ihan hana SSLC da manipuri lona subject khuding da assam gi midai da ba khulgi school sing da parikha thaba hoki ngasidi honors MA phawbo laikre masi mahakna pamjaramba pandam dumakni irabot na manle da satuna mamarol da ngangna ba mamarol da mahitamna ba kan hotnaki adubu barma dadi thoina mai pakpa ngamkhide lising masapun kunthra nipal gi mahasabha gi singami phamda miyamna khanba mihutna laibak ngakadabani hairubadagi mahasabha thingki irabot na chawkhraba panchai member gi pham thadoki ningthongna piba loksa loina handoki aduga lairaba amagi punsigumna lenki ningthau amadi british ani na maram chadana loba tax amadi sanabi kaya irabot na singnaraki aseng amang chandon senkhai turelgi patki khazna dolai reng pion chakthak na singba sanabi kaya muthatna bo hotnaki aduna lising masapun kunthra mapal gi December da thokeba nupilan ga mari leinana ya school gi mifamda wa nganglubagi irang hongnabi insili haiba maralda pharaga jail da thamki silet jail da thamlubadagi revolutionary ama oina muk jongthoraki Neta Hijam Irabot ki kathokpa ngamba asumbagi damak lepam maraiba pu nungsiba mamarol zanabibu nungsibagi phidam adu ngasi gi mirol na yamna tamjaningai oi maraiba ngakpagi mingda sanja thamja chawna tawdana masagi oijabata khalleba misingbu asumba lambida purakpa natraga intokhiba changi kanglup ki mingda rajniti tawriba singbo apunba manipur ama sagatpada mai onsil hanba changi
Mamarol, Mazati, Manat, Nungsibaga Loinana, Sakotba, Akanba Manipur, Amasagatpada, Lamyanba Irabot ki Pidam, Hojik Tangai Padana Sangli, Magumna Maribak, Nungsiba, Katopok Amalusingba, Masing Yamlaba Matamda, Sakotba Manipur Ama, Wahinbangangani.